ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯃꯦꯠꯄ ꯃꯇꯝꯗ ꯎꯃꯣꯔꯣꯛꯁꯤꯒ ꯎꯃꯣꯔꯣꯛꯅꯤꯀꯣ ꯃꯦꯠꯇꯣꯏꯅꯤꯀꯣ ꯑꯩꯒꯤ ꯎꯃꯣꯔꯣꯛꯅ ꯍꯦꯛ ꯃꯦꯠꯄꯗ ꯎꯃꯣꯔꯣꯛꯅ ꯇꯧꯔꯒ ꯑꯩ ꯍꯦꯛ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯀꯥꯟꯗ ꯗꯦꯠꯀ ꯆꯠꯄꯅ ꯌꯥꯝ ꯕꯖꯥꯔ ꯅꯠꯇꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯍꯥꯎ ꯆꯥꯔ ꯍꯤꯡꯕꯁꯤꯗꯅꯦ ꯐ꯭ꯔꯤꯗꯝ ꯀꯣ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯖꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅꯦ ꯀꯣ ꯃꯔꯩ ꯌꯥꯝ ꯇꯧꯅꯕꯗꯣ ꯑꯩꯒꯤꯅꯤ ꯀꯥꯏ ꯍꯣꯏ ꯐꯔꯦ ꯃꯌꯥꯝ ꯂꯧꯔꯥꯡ ꯁꯨꯒꯗꯕ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯉꯁꯤꯗꯤꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯥꯛꯂꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯔꯤꯛ 20 ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯆꯥꯡꯌꯦꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁꯇ ꯔꯤꯂꯤꯁ ꯇꯧꯖꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯒ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯋꯦꯕ ꯁꯤꯔꯤꯁ ꯏꯍꯨꯜ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥ ꯑꯁꯤꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁꯇ ꯔꯤꯂꯤꯁ ꯁꯣꯏꯗꯅ ꯇꯧꯖꯔꯒꯅꯤ ꯑꯗꯨꯒ ꯑꯦꯞꯁ ꯑꯁꯤ ꯑꯗꯣꯝꯅ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯃꯇꯝꯗ ꯄꯤꯖꯔꯤꯕ ꯔꯤꯐꯔꯦꯜ ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝꯅ ₹50 ꯑꯦꯞꯁ ꯑꯁꯤꯒꯤ ꯋꯥꯂꯦꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯗꯣꯝꯅ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯨꯚꯤ ꯋꯦꯕ ꯁꯤꯔꯤꯁ ꯗ꯭ꯔꯃꯥ ꯁꯣꯡꯁ ꯂꯥꯏꯚ ꯇꯤꯚꯤ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯟꯇꯦꯟꯠꯁꯤꯡ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯁ ꯑꯁꯤꯗ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯦꯞꯁ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯩꯀꯥꯞꯄꯤ ꯈꯨꯝꯃꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯀꯩꯅꯣꯅꯦ ꯂꯥꯗ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯡꯖꯨ ꯑꯃ ꯇꯣꯠꯀꯗꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥ ꯃꯊꯛꯁꯤ ꯇꯣꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ ꯄꯣꯛꯈꯝꯁꯤꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯇꯣꯠꯆꯒꯦ ꯑꯗꯨꯒ ꯆꯥꯛ ꯀꯩꯀꯩ ꯑꯃꯨꯛ ꯊꯥꯡꯊꯣꯔꯒ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯁꯤꯡꯖꯨ ꯇꯣꯠꯄꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯈꯔ ꯁꯤꯡꯖꯨꯗ ꯈꯔ ꯉꯥꯎꯋꯦꯅ ꯁꯤꯅ ꯀꯣꯕꯤꯅꯦ ꯁꯤꯅ ꯐꯗꯤꯒꯣꯝꯅꯦ ꯁꯤꯅ ꯀꯩꯅꯣ ꯃꯩꯇꯩ ꯇꯤꯜꯍꯧꯅꯦ ꯁꯤꯅ ꯏꯀꯥꯏꯊꯕꯤꯅꯦ ꯁꯤꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯑꯗꯨꯒ ꯁꯤ ꯑꯇꯩꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯆꯥꯔꯒꯦ ꯃꯌꯥꯝꯁꯦ ꯌꯥꯝꯗꯣꯔꯦꯕꯀꯣ ꯑꯩ ꯊꯟꯗꯁꯨ ꯆꯥꯕꯅꯤꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯅꯦ ꯊꯨꯝ ꯆꯐꯨꯁꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯝꯖꯜꯂꯦ ꯊꯕꯛꯁꯦ ꯊꯨꯝꯁꯦ ꯌꯥꯛꯀꯗ꯭ꯔꯥ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯃꯦꯠꯄ ꯃꯇꯝꯗ ꯎꯃꯣꯔꯣꯛꯁꯤꯒ ꯎꯃꯣꯔꯣꯛꯅ ꯃꯦꯠꯇꯣꯏꯅꯤꯀꯣ ꯑꯩꯒꯤ ꯎꯃꯣꯔꯣꯛꯅ ꯍꯦꯛ ꯃꯦꯠꯄꯗ ꯎꯃꯣꯔꯣꯛꯅ ꯇꯧꯔꯒ ꯑꯩ ꯍꯦꯛ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎꯃꯣꯔꯣꯛꯁꯤꯒ ꯀꯩꯅꯣꯁꯦ ꯊꯨꯝꯁꯤꯒ ꯍꯥꯟꯅ ꯅꯩꯈꯥꯏꯕꯤꯒꯗꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯠꯁꯨ ꯁꯥꯔꯔꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯃꯅꯝꯁꯦ ꯂꯦꯛꯁꯜꯂ ꯕꯥ ꯁꯤꯗꯤ ꯈꯔ ꯇꯧꯗꯧꯔꯤꯍꯦ ꯉꯥꯔꯤꯁꯤꯅ ꯑꯩꯅ ꯂꯧꯖꯔꯛꯄꯅꯦ ꯂꯧꯔꯒ ꯀꯩꯅꯣ ꯏꯁꯤꯡꯗ ꯇꯤꯡꯖꯜꯂ ꯊꯝꯕꯗꯣ ꯑꯗꯨ ꯑꯣꯏꯕꯀꯣ ꯃꯔꯨꯅꯒ ꯑꯃꯨꯛ ꯊꯤꯜꯂꯗꯤ ꯆꯥꯛ ꯆꯥꯕꯒꯥꯏ ꯑꯩꯅ ꯉꯁꯤ ꯁꯦꯠꯆꯔꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯏꯅꯥꯎꯄꯨꯔꯦꯟꯒꯤ ꯃꯌꯥꯝꯅ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯛꯄꯅꯦ ꯕꯥ ꯃꯅꯝꯁꯦ ꯀꯣꯕꯤꯅꯤꯀꯣ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤꯁꯤꯅ ꯃꯩꯇꯩ ꯇꯤꯜꯍꯧ ꯁꯤꯅ ꯀꯩꯅꯣ ꯏꯀꯥꯏꯊꯕꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯃꯌꯥꯝ ꯍꯦꯛꯇ ꯅꯩꯈꯥꯏꯔꯒꯦꯀꯣ ꯃꯅꯝꯁꯦ ꯋꯥꯎ ꯑꯁ ꯋꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯋꯥ ꯑꯁ ꯋꯥ ꯑꯁ ꯇꯤꯟ ꯆꯨꯝꯃꯦ ꯑꯩ ꯑꯣꯏꯅ ꯇꯤꯟ ꯆꯨꯝꯃꯦ
ꯁꯨꯃꯥꯏꯅ ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯊꯣꯡꯖꯕ ꯀꯥꯡꯁꯣꯏꯅꯦꯀꯣ ꯀꯥꯡꯁꯣꯏꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯨꯂꯥꯡꯒ ꯀꯧꯔꯒꯦ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯅ ꯍꯥꯟꯅ ꯆꯥꯗꯕꯁꯦꯀꯣ ꯁꯤꯡꯖꯨꯁꯦ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯆꯥꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯩꯅꯤꯡꯉꯛꯄ ꯃꯇꯝꯗ ꯋꯥꯏꯅ ꯁꯨꯔꯒ ꯐꯠ ꯂꯥꯎ ꯆꯥꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯥꯎ ꯆꯥꯗꯦ ꯁꯤ ꯃꯍꯥꯎꯁꯦ ꯍꯥꯏꯀꯥꯟꯗ 와. 와. 깡수지야. Sini kangsu nih kok, peruk kangsu nih, mayam. Ini kuat napa? Thamnado yung masakit hawang ke, singju zalo nih. Bah, hete. Oh, rồi đấy. Bah. Hay gan đấy. 야, 안돼. 바꾸이네. 레이드 라이기 타도 오케이. 라이기 타도 그거 꾸이래 왜? 누가 돼요? ngati cũng cò vậy. Sao em đẩy cũng cò vậy thì phải mà không đợi cái sao em đẩy câu chứ không cả này mà không đợi tiếp chứ ꯑꯩꯅ ꯂꯥꯏꯒꯤꯁꯦ ꯊꯥꯗꯣꯛꯇꯕ ꯀꯨꯏꯔꯦ ꯑꯗꯨꯝ ꯀꯥꯎꯋꯦ ꯈꯤꯇꯗꯤ ꯀꯥꯎꯗꯕ ꯇꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯀꯥꯎꯔꯦ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ 와. 와. Hay con gì đẹp cái sập nó em bây giờ nó xin cái rồi cái mà nó hậu cho hình mình nó ngã freedom za thuê bưng mà phần đó thì nha bộ lên chờ cái gì mà nó vậy hay này cho con hay đây này đây ở xung quanh có nhà con qua ở quê tụi ta sẽ cái quê mà sen xin gần mà sen cái association nắm đều của quê cả cái group ra ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯆꯠꯆꯩ ꯑꯗꯣ ꯃꯣꯏ ꯑꯃꯅꯤ ꯈꯔ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯂꯤꯁ ꯑꯃ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯍꯥꯎ ꯆꯥꯔꯒ ꯍꯤꯡꯕꯁꯤꯁꯨ ꯄꯨꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃꯅꯤꯀꯣ ꯁꯨꯝ ꯉꯥꯡ ꯂꯩꯔꯦ ꯆꯥꯒꯤ
와. 하이간데? 가우사냐? 와. 와. Ngon hồi bớt của mày làm nước ngoài nó không tính chả biết không hỏi ra cái tặng rau đi con wow. Aduh mayam aina ngasi sajari basing sang pareng se kobru sing sang pareng ne ko bada yam tang no to ai ni ka ka pu sa em lei ne sum tem la ka đâu đấy mày ka bị kuman na loi na mak bas mày pi doi ni ngasi ka loi san ge finishing ai na loi tha đâu đấy ne mày ka bị kuman na palaroid da ko wow oh Singjuga sa ka to daga sumai na sa ju ka sa vi versus su sa du mi ta ina ga pizza bi ta kan ra ai ji ga ai ji mi mon ra la ai tong ni ko ba ba ai 간데 mayamna yam jo hawri mam mayam nang si video na koi mayam gi now phamar larem ki youtube channel bu su mayam na subscribe tawbiyo ga de okay Wow, càng thui mấy là không, tiện đâu chứ. Wow. Aduh la da sao vậy ai đi hay tre mà pan nhau tầng nó sạc sẽ khá tai vậy quá giờ nó mày qua đâu bị ăn đi một cái gì này cái đâu cái này tao bị cái nó skeleton nó tengah hau rồi apa
ꯍꯥꯎ ꯑꯇꯩ ꯑꯇꯩ ꯆꯥꯕ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯩꯅ ꯇꯣꯠꯆꯈꯤꯕ ꯁꯤꯡꯖꯨꯁꯤꯗꯤ ꯂꯦꯝꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯐꯖꯅ ꯍꯥꯎꯏꯀꯣ. ꯎꯃꯣꯔꯣꯛꯅ ꯍꯥꯟꯅ ꯒꯥꯏꯔ ꯃꯦꯠꯈꯤꯕꯅꯦ. ꯍꯩꯀꯥꯟꯗꯦ ꯀꯣꯝꯄ꯭ꯔꯦꯛ ꯃꯅꯝꯁꯤꯅꯒ ꯅꯨꯡꯁꯤꯔꯤꯕ. Wow. 와. ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯀꯥꯟꯗ ꯈꯨꯠꯀꯁꯦ ꯁꯦꯡꯅ ꯍꯥꯝꯃꯤꯅꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯀꯣ ꯏꯁꯤꯡꯗꯤ ꯂꯩꯇꯕꯗ ꯂꯧꯕꯨꯛꯇ ꯒꯤꯂꯥꯁ ꯑꯃꯅꯒ ꯌꯥꯝ ꯁꯦꯡꯅꯒ ꯍꯥꯝꯃꯤ ꯋꯥꯈꯟꯗ ꯁꯦꯡꯅ ꯍꯥꯝꯍꯧꯔꯒꯦ ꯁꯤꯒꯩꯅ ꯀꯥꯏ ꯈꯟꯕꯅꯦꯕꯀꯣ. ꯃꯗꯨꯃꯛꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯆꯣꯠ ꯂꯥꯎꯅ ꯍꯩꯖꯤꯜꯂꯀꯥꯟꯗ ꯆꯥꯕꯒꯤ ꯈꯨꯆꯥꯒꯤ ꯃꯍꯥꯎꯗꯣ ꯃꯗꯨꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯗꯨꯅꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯖꯔꯤꯕ ꯁꯤꯡꯖꯨꯁꯤꯗ ꯐꯪꯉꯤꯁꯦ. ꯅꯠꯇꯦ ꯍꯥꯏꯒꯦꯔꯣ ꯑꯁꯦꯡꯕꯅꯦ. ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯃꯍꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯐꯪꯉꯤꯁꯦ. ꯃꯗꯨꯃꯛꯀꯤ ꯃꯍꯥꯎꯗꯨꯅꯤ ꯂꯧꯕꯨꯛꯀꯤ ꯁꯤꯡꯖꯨꯗꯤ. ꯑꯗꯨꯒ 모로시 하이간데고 우무로 가면 몇 킬로 봐 빨리 ꯍꯣꯏ ꯐꯔꯦ ꯃꯌꯥꯝ ꯂꯧꯔꯥꯡ ꯁꯨꯒꯗꯕ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯉꯁꯤꯗꯤꯀꯣ ꯑꯗꯨꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯊꯦꯡꯅꯖꯕꯒ ꯂꯣꯏꯅꯅ ꯃꯩꯀꯥ ꯄꯤꯈꯧꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯒꯅ ꯈꯨꯔꯨꯝꯖꯩ ꯁꯥꯏꯌꯦ ꯌꯥꯔꯦ